Churasanpurda ILP bill gi mayokta khongjang changsinbada miyoi mapal leikidraba matungda Chief Minister N Biren ahanbu oina Churasanpurda chatuna miyam ga unakre amadi KNF na miyoi hum phakhaga ani hat khraba matungda phajinduna thamauba zamkulun hawki aswangam yaudana thadurakre Kurumjari ISTB Paumi yang Tabiru Sing Taram Nokjari. Hajung apa mula Pau Sing Sadon Pijari. Churasanpurda ILP gi bill gi mayukta khongjang changsin bada miyoi mapan lei kidra pamatungda Chief Minister N Biren na ahanba oina Churasanpurda chatuna miyam ga unakre. Ngasi Chief Minister N Biren amadi Information Minister TS Biswajit pu Churasanpurda leiba Lamka Press Club ta taram na okpaga loinana Communal Harmony Bridging the Gap hype asida nomi oiba media seminar amasu pangtokre. Minister Biswajit Manipur ki mapanda laikibadagi saruk yabangam kide ngasige toromada Chief Minister N Biren hakibada ILP bill gi mayokta changsin ba khongjangda miyoi mapad laikidaba amadi asok apan yaw kiba thado adu laibak tibani laikidrub singi mung manung amadi asok apan nanglaba singi awabada mahak saruk yari hana phongdoki miyoi ba khunai na leiri makai issue haibasi adumak laikigani hawila libana hasingi khallaga issue khakta da nation na leibagi mahutta tungi khallaga warushin amak purakpa mathau tai Manipurda laminari bazati khudingmak punna nungsi chanana hingminna batangai pade laminari bazati khudingmak ki manungda ungkhat aduna leibagi matam natre sakot makai romda mai onsinduna aikoi punna chapminna ba matam oire singilam sakot hanana district khudingmak review tawgi thabak chatari Churasanpur gi oinasu review tawduna district asi sakot hanana ba konaragani Churasanpur gi hojik leiribi issue asi loshinna ba leikidrabagi imung manung yauna civil society organization sing amadi miyam punna warushin praktuna Churasanpurda shanti hanjilnangana bahot aminasi haina Minister N Biren makata na phongdoki to build an unfortunate instinct. And I also share the sorrow of those families, those persons who injured on that agitation. And I want to appeal to the people of Churasanpur. Now the time has come for reconciliation. We have faced lots of inconvenience. Since the last 600 days, my Churasanpur people are suffering, and I do share in your sorrow and weight. KNF na New Kaithilman bi mayagi Khoken village dagi miyoi hum pha khraba matungda sadhun amadi ngamlen hawkip ngarang hatuna thamlam laba matung phajinduna thamlakiba zamklun hawkip satkiba hingnu yai matungda aswanga miyawdana thadorakhay KNF na kadigidamakta makoi hum pha khraba hawkip kadigidamakta satkiba hingnu yai da ngam yawdana thadorak sakagi PS laisyobu satkiba tagidagina manga ni chupna miyam okre Singla Yauna NPF Manipur Unit Ki General Secretary Advisor Nakun Nagalong ki Chairman of the UNC ki Miyoi Yauna Lam Damadong ki Khunja kaya na saru yaki Koribok Village Kamlang Village Kasom Kulen Tarong Village na singwa pham dasu MLA bu haraw taram na oki Prazamiyam ki damakta packet pa yaba thabak mapung phana packet kani hai na MLA laisyo na phongdoki Oja leraga angang leti asing makhat ta leine aduna ising water supply so afaba amta letarni lambi thong khatta nattana ising sulate social welfare ki scheme mayam so lambi thong da tainer ga amta phangde asi mayam si pulak ki BJP led government na chumanna ba step by step tawni haisi mayam da phongdok ning mani Sunasindu ngasi natural disaster gamari lena awareness program ama MSU head office ta pangtokre thromodu da relief and disaster management department gi DRO Ranjit Kumar state disaster response force ke sub team commander tes baida MSU gi president Manjit Charang thema the empowers police ki SDPO Y Chandramani na marui bami singwena sharu yaki SDPO Chandramani na haiki bada praja amadi police ki marakta bhab tanadaba manba thajanadabagi mawang asi isa isa gi thodang mapung phana khangdaba masung thabak oina uthok pangam dabanani
Police amadi prajasinggi marakta hena phamari thambaga loinana mateng pangnaduna tangduli tabak puraknana balambida sangsin minarsi haina Chandramani na makhatana phangdoki. Any help from the public, police can't do anything. Police na take it over on the public, I would say, police ki namak tadi, why they keep parabakula enemy, because they take power. Aduna, police side the police ki application se, yam pajara hone, but policemen things na how far it will be maintained. Basi kamaega to work ekoi public se khan kare ekoi police ki duty se aandla ekoi first duty se atai to save the life of the public and property. Public ki policy amadi lan thum kalam biramata police ki life se dedicate to Leadership game gi srok amoina pangthoki ba thorom madu da expert singna natural disaster throku matamda matau karamna thengga de habagi demonstration kayas utki Pungyar Kendra gi MLA oriba PSED gi parliamentary secretary Leshona Pungyar Kendra gi Kasom Khulen subdivision yauna Kendra sigi toan famda leiba sarkar gi loisang sing amadi lambi thongi pibam yangsin kre Kamjong district ki manungda leiba Pungyar Kendra si sai kun asida haukiba sai tara kun asida hanagi sarkarna miyeng amatta changnam dabana sakot thorangi thabak ya thinthaduna lakli station gi pibam hani ai leitana fatre police station SDO office staff amadi staff ki quarter ningthina leitre Kendra asigi awara pa kaya mention na bahona baga loina police station asisu matam ga chuna ba maong da samgal gani haiki nongmai pai de wireless set pai de gari su leite moi gi tumpham chafam kaim ta leite police station fencing leite pura jungle da leibni masi ji hanna gi government na kaim ta yengsan bidana sumaina police station maming gi police station ana thambiri masi ji any case thok puma tam da su genuine ever report pingam by capacity like aduna Kasol police station sisu athubada sisi yengsan naba aduga sisi proper police station semgat naba sisu khanjagad MPCC ki spokesperson kam media panelist oina mi utaraga mari khankre makuisingi manungda MPCC ki vice president KS Zoikishan General Secretary Administration RK Imo, PCC ki member Dr. NZ Bizoy, RK Anand, Dr. Y Ibon Minising Mamiyo Sing Yawi. Uzu Pauli Maritana, break amatang luminas. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre Live staff syrup sizinnabiu adunggi awaba punamak koknabagi pambaini diabetic na naraba anaba singnasu sizinnaba yaraba live staff capsule shu phangbigani live staff syrup amadi live staff capsule naragai laingba budi najingai da saksal hobana hena fai Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shyam Kishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Combined tutorials for CBSE admission open. Class 11 and 12 Science CBSE 6 months regular foundation course class starting from 3rd May 2017. Class 9 and 10 CBSE 6 months regular foundation course class starting from 3rd May 2017. And 2 months vacation course for Navodaya Sainik and Outsiders class 9, 10, 11 and 12 class starting from 3rd May 2017. For details, please contact Combined Tutorials Office, Sagolban Moirang Lerk Machin, Bus Parking, Imphal. Moredam to pugiyo diate. Rondugini naina talisi. Imot molagan. Ilora Hotel. Moreda layedudi 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta laytaba. Hello, Elora Hotel Moreni. Takpiyo. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengakta ba
ꯍꯛꯆꯥꯡ ꯁꯣꯛꯊꯔꯛꯄ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯤꯡꯕꯨ ꯐꯍꯟꯕ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯤꯔꯞ ꯑꯃꯁꯨꯡ ꯀꯦꯞꯁꯨꯜ Delicious cookies from Likla Bakery. Break matung na makatabo pa pizari. Manipur site person impal na tongan balam da sel gi mana pi ga ba iba sing amasung makoy gi lyrics sing maming law thokre. Asangbam minaketun ningsing mana asi aribam Kumar Sharma na iba sahitya da criticism amasung atay naina wariang khara haiba lyrics da pirgani. Hobum ibu yaiman ningsing sel gi mana asina anita ningomba na iba Nilakanti Braja haiba lyric asida pirgani jumnam lala amasung bidumuki ningsing mana asina mayang bam prem sana iba wari masa lyric mai chak liba JCB haiba asida pirgani Rani Kherdani Langbi Devi Manana Ranjit Adhikari mayum na iba Manipuri Jagoi wahodok ama amadi nongthongbam kunjamohon sahitya manana Kaisam Priyo Kumar na iba wari masa nongkhong tamna haiba lyric asida pirgani hai Maudal singani taragi me gi tang taruk tamiyam gi khongjang da police na nongmai kapada lai kidraba Nelly Chakho madi dikho Los Hogi Tarelak Suba Sahi gi ningsing thorom ngasi mau get talaiba Martyrs Park ta pangthokre mau council madi mau students inna UNC gi makada sinduna pangthoki ba thorom maduda Delhi ba miyam na lai kidraba makoi ani gi mafam de kai khumna ba utki Ranung thil singmerong kabui khul awang pukri mapan da laiba masagi yumda sakang da basingna khuraizam ongbi Lunglai lu rong mai bu halam ba thong bu janing da ba phongok turanga sing me rong da mi pham pang thokre me pham maduda Manipur State Commission for Women gi member Ranjita Golmai Jelarong Union Assam Manipur Nagaland gi president amuka mai yauna tongan balup kaya gi music lusing bi kaya sar yaki me pham aduna JSC ama sem ga loina Jelarong Union gi vice president R Chandra Haumai bu convener oina khankre Northern Manipur Building Workers Union Luang Sangbam Sinduna Building and other construction works welfare gi scheme gi oiba awareness amadi card kusina bi thorom ama Luang Sangbam mamang lekai da labor minister N Biren gi yumda pangthokre thorom da labor department gi commissioner E Tomba hangang BJP mandal gi president KS Jila Singh labor gi inspector Tikendra amadi S Biren maru bi music oina saru yaki commissioner E Tomba Labor card pai riba labor singna maha ki masa phawbaliam na larik taman ba yabi khudong saba kaya piri labor card matokaram ni lawgani amadi card asigi mateng na phangliba kana ba sing karino haibadu miyam da khangnan ba awareness program ase pangthokpani haiki asi ba ko yorgana bege la manga bawa sen gi tengbang pi ba haibana sing ba yauri sida chu natana ko gi building and other construction workers sing gi masa sing jina larik la chu tambada yat faidagi Nemba standard gi na parigi chauba standard ba bo lai tama ko matanda ko sahi gi wena angang ani gi ko gi chini esta tor ba beneficiary amagi angang ani ba gi financial assistance for education na maming tholaga sen gi tembang pi aduna parigi pick ba sen gi tembang na angang amada lising mangani parigi chauba na lising 13 ne Initiative for Progressive Development of Education Society na sinduna Sagoban Popular Upper Primary School ga kusam naduna school asida nomagi oiba lemna ya layang bagi kem amagaloyana menstrual hygiene and adolescent haiba sensitization kem amapang thokre gynecologist Dr. James Elangbam na awareness speaking Initiative for Progressive Development of Education Society gi member Sasikantana matam sana lakot kadabi session thorang sing mahiru singda khanghanna ba thormasi pangthokpani haiki Kachup talaiba Light the Addiction Center da thamba uripok horong bamlekai dagi ke David Kawamiu amalai kidre thodo kodubu yaning da phongdok tuna mcs gi matang da JSC ama sem dona chenaba sing puthoktriba phawba asi bakchang log dana na bawarep nakre mcs bu yaning da phongdok tuna ngasi rims rotawa ka mi phamsa takre David lai kidaba gi matang da ma ke loina bina pen da wafam kaya thamlagli Hauji ai kamana hingdoi no ba adugi matata jo ai di moida phana ba na sina bane ba paisa piraga phagadra haraga aduga moida sina bangalle ba ai pau kana ne presi ma pau bi ba bazan police ta lawa ba police ta lawa pau ta wa ta na jeda adu
Uripog Punbaluk ki President K. Basuben Haikibada, Laikidra K. David Haksang, the Liram Libadak Pamasuna Mahaki, Mishia, Jingnaba Pawi, Marilenabus in the Youngson View Pondoki. Panaba Hanako, the March Center Tamjabani Adu. Haiba Moinadi, Santargi Minadi, Smana, quite the Highway, my hang dog in Hadabu. Howjil video posters would be organized the hang Natimasi, the Moina Puraga, Hapani, Tantina Puraga. Aduna Maramadana, quite the Haiba, see, Asibasi, Akoi Lokja Hero, Jesida, Renana, Akoi, Mahaiba, Santarasigi, Mewing Kutima, Haiba, Santarasi, Pubira, Salai, Sing Papiraga, Akoi, Mihat was a Putoki, Akoi, Jesina, Asiki, Kumjanga, Makazun, Tatazakini, Akoi Asibas, Lokja Hero, have one from the tunnel. Kaya Kendra Goina National for Security Eki Makada, Miam the Yentokadaba, Hana Kendra Sig Emele, Werambat Hamazina, Yelam Dabat Singi Chingi, Chapchaba Senpum, Single Matunda, Kendra Emele, Lorembam Rameshona, Tamazina Singlakiba Senpum Aduna, saying later Kendra Miam that Sing Yantoke. Yantoliba Cheng Sing Emele and Satuni Yangshinki, Kaya Kendra Miamna, Emele Bu Tagapa Pondonaki. Miss Nanim Kayamadi, Kaikonan to Boybo Hat the Chenaba Muse and Punipan Manunda Marine Authority Putokrabadi, Chakpikarong to Impal, Lambi, Timbi, Konjan Junction Lagani Haina, Cookie Students, Gunpi, Block, Secretary Information and Publicity, Tangzalet Hokip Nakangalagli. People's Organization for Civil Integrity, Liberties, Hierarchy President, Case Ibom Sanalusin, Mamu Tara, Mangana Saba Mihut Kambu Amana. How to say it, Nariba, border pillar number 76, among the 78 Kipum Young Sinclair. Konsep aduda akodom mioi sing su saruk yaki miut kangbu aduna haulen pai kulgi ningthaugi so milgi phibam yangsinki president ibom sana phungdo kibada mar sakar masung manipur sakarna manipur gi lam myanmar na loksilak labasu karigma makhalamata gi thabak paket tabas laibak thibani haulen pai kulda security gi post amal henningi sabsapa thabak lokatrabadi khongjang sangsingani haki Sakiba tang hongi nuktilda Bisnupur Police Commando umadi kulmanga suba sam rifles na Pupala Bazar dagi Priprak Pro gi Kangabam Danau Kaubachor Sampur District ki Khuga Tampak Maite Lekai dagi miu ama maruani yawa 9mm pistol amaga konana phari hari amaromda Sakiba tang mari gi ayuk pung mari gi minute kulom ta matamda Imphal West amasung East ki commando gi akun makhutpu amana hangang maya lekai dagi KCP poire active member oiba Manitomba phari hari DWD Pharmaceutical Limited की medical representative ओरिबा के सामथों लाइ सोमबेरक तगी हिदंग मयुम महेश कुमार शर्मा को बमियो एमा सकी बतांग मरी गे नुथिलदा मयुम दगी थोखि बदगी हंजलक त्रे हारी माना थोखि मतमदा कैरी बैग अमा अमदी सिम कार्ड अनि यावबा मोबाइल हैंडसेट अमस लोने की हारी मा मंगाइन चित्रारों वांगी कुलै कुचुनी मामाई कोइदा नै माना युम दगी थोखि मतमदा क्रीम ममदी ब्राउन कलर न लांगबा Pursat amalit ki kongrau amubam sheki kanagu masingna thengna birabadi manana ko police station da pau pabiu natragana ma ki loina bi hidang mayum Shriya Sharma mobile number 879463140 da pau pibiu hari ajulo selak padamalo go pau makana pijari Sosampurda ILP bill gi mayokta khongjang sangsin badami mapan lai kidar mamatungda Minister N Biriana Han bu oina Sosampurda chatuna miyam go una amadi KNF na mioi ahum phakraga ani hat khaba matungda phajanduna thamauba jam kuluna hauki asoi angam yaudana thadura khai Jadi ayat itu bini pezo pau matang asal lusin jere yang tadi itu bersama bukan apa